Manipur Top Channel dagi video amta update tawjage ngasi phongbasi phongda ibomcha phanaba hotnabada mateng pangbiyu kiran RK Sanajaoba Nongmeina kaptuna hatkiba en ibomcha wanted lakthokre miyoi asi phanaba hotnabada miyamna mateng pangbiyu haina Youth Forum for Protection of Human Rights Thaubalgi convener Thoksom Kiran na phongdokre Manipur Press Club ta paumising unabada Kiran na haiki thaudok asi yamna laibak thiba amani miyamu ngakse liba security force na asiguma thaudok sathaba haibisi laibak thibani kumja English ani gatara da National Human Rights Commission na misi asigi matangda compensation PU haina Manipur lengak ta khangan ba laikre compensation di pidri makha tarakpada Guwahati High Court da charge thagalaba matungda en ibomsa asi phaw haina warrant issue taroklaba phawwa ngasi phawba phaba ngamdana leidi en ibomsa gi langla langjin puthokpa ngambada lupa lising yang khai pigani haina lakthokre asuk sanglaba matamsida phaba ngamdabasi police department gi en ibomsa phana bo hotnaba matamda miyamna mateng pangbiyu police na su cooperation piraga hairibe miyoi asi pharaga justice pibiyu haina su mahana phongdokhi paumisinga unakhiba maduda RK Sanajaoba apokpi sana Sorojini misi asigi matangda senabasing sairak pibiyu miyamna en ibomsa phaba da mateng pangbiyu haina su mahana phongdokhi. Thank you.